ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯄꯩꯁꯥ ꯇꯪꯈꯥꯏꯅ ꯀꯔꯝꯅ ꯂꯦꯟꯒꯅꯤ? ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯔꯝꯗꯁꯨ ꯃꯍꯥꯛ ꯄꯤꯛꯂꯤꯕ ꯅꯠꯇ꯭ꯔꯦ, ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯀꯔꯤꯒꯨꯝꯕꯗ ꯄꯥꯡꯂꯝꯗꯦ꯫ ꯌꯥꯝꯅ ꯇꯟꯕꯤꯅꯤ꯫ ꯑꯌꯨꯛ ꯊꯦꯡꯂ ꯐꯥꯎꯕ ꯐꯃꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯃꯝꯂꯤꯉꯩꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯁꯨꯏ꯫ ꯀꯣꯟ ꯐꯦꯡ, ꯋꯥꯏꯇꯩ, ꯋꯥꯏꯁꯤꯠ ꯋꯥꯏꯁꯦꯡ ꯄꯨꯝꯅꯃꯛ ꯃꯇꯣꯝꯇ ꯁꯨꯔꯝꯃꯤ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯗ ꯃꯆꯥꯅꯨꯄꯤꯗ ꯂꯥꯎꯔꯝꯃꯤ, "ꯊꯦꯡꯂꯦ, ꯍꯧꯒꯠꯂꯣ, ꯅꯨꯃꯤꯠꯅ ꯌꯨꯝꯊꯛ ꯂꯥꯟꯈꯤꯒꯗꯧꯔꯦ"꯫ ꯃꯆꯥꯅꯨꯄꯤꯅ ꯈꯨꯝꯂꯛꯏ, "ꯅꯨꯃꯤꯠꯅ ꯌꯨꯝꯊꯛ ꯀꯥꯔꯁꯨ ꯀꯥꯁꯅꯨ, ꯑꯩꯗꯤ ꯁꯝꯖꯦꯠ ꯌꯥꯎꯗꯅ ꯕꯦꯅꯤ ꯂꯣꯟꯒꯅꯤ ꯑꯃꯁꯨꯡ ꯈꯨꯖꯤꯡ ꯑꯃꯅꯁꯨ ꯂꯦꯟꯒꯅꯤ"꯫ ꯑꯗꯨꯗꯒꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯀꯣꯏꯆꯠ ꯆꯠꯂꯨꯔꯦ꯫ ꯆꯥ ꯊꯛꯂꯒ ꯐꯤ ꯍꯣꯡꯂꯒ ꯃꯁꯝ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯑꯁꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛꯇꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯅ ꯍꯅꯨꯕꯤꯗꯨꯒꯤ ꯈꯥꯡꯄꯣꯛꯁꯪ ꯃꯌꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯅꯨꯡꯇꯤꯒꯤ ꯍꯧꯗꯣꯛꯄꯒꯨꯝ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯨ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯃꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯒ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯀꯣꯔꯤꯒꯤ ꯈꯨꯖꯤꯡ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯂꯦꯟꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯤꯡꯂꯝꯃꯤ꯫ ꯂꯥꯏꯔꯕꯤ ꯅꯨꯄꯤꯒ ꯂꯨꯍꯣꯡꯕ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯁꯒꯣꯜꯁꯪ ꯃꯆꯤ ꯑꯃꯗ ꯍꯤꯞꯇꯨꯅ ꯂꯩꯔꯦ꯫ ꯀꯣꯅꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯎꯗ꯭ꯔꯕꯗ ꯃꯐꯝ ꯈꯨꯗꯤꯡꯗ ꯊꯤꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯁꯒꯣꯜ ꯄꯤꯖꯅꯕ ꯆꯅꯥ ꯕꯣꯔꯥ ꯄꯨꯗꯨꯅ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡꯅ ꯁꯒꯣꯜꯁꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯅꯥꯗꯨ ꯃꯈꯣꯏꯅ ꯆꯥꯕ ꯎꯔꯝꯃꯤ꯫ ꯁꯒꯣꯜꯒꯤꯗꯤ ꯃꯀꯨ ꯉꯥꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯣꯛꯂꯛꯇꯨꯅ ꯉꯥꯡꯂꯝꯃꯤ, "ꯆꯅꯥꯗꯤ ꯅꯈꯣꯏꯅ ꯆꯥꯔꯤꯕ ꯑꯣꯏꯔꯦ, ꯁꯒꯣꯜꯁꯤꯡꯅ ꯃꯀꯨ ꯉꯥꯛꯇ ꯆꯥꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯅꯅꯤꯗꯅ ꯅꯈꯣꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯣꯏꯈꯠꯂꯛꯂꯤꯕ, ꯑꯩꯒꯤ ꯁꯒꯣꯜꯅ ꯀꯪꯁꯤꯜꯂꯛꯂꯤꯕꯁꯦ"꯫ ꯃꯤꯅꯥꯏꯁꯤꯡꯗꯨꯅ ꯃꯥꯒꯤ ꯋꯥꯁꯤ ꯇꯥꯁꯤꯟꯅꯗꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯎꯔꯝꯃꯤ, "ꯑꯗꯣꯝ ꯃꯐꯝꯁꯤꯗ ꯂꯩꯕꯣꯏꯔꯦ? ꯔꯥꯖꯀꯨꯃꯥꯔ, ꯃꯐꯝꯁꯤꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕꯅꯣ? ꯑꯗꯣꯝꯒꯤꯗꯃꯛꯇ ꯂꯩꯕꯥꯛꯀꯤ ꯃꯆꯤ ꯈꯨꯗꯤꯡ ꯊꯤꯕ ꯆꯠꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯗ ꯔꯥꯖꯀꯨꯃꯥꯔꯅ ꯅꯤꯡꯊꯧꯗ ꯍꯥꯏꯗꯣꯛꯂꯕꯗꯤ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯃꯥꯡꯍꯟꯒꯅꯤ, ꯑꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕ ꯇꯧꯗꯅ ꯃꯥꯒꯤ ꯋꯥꯗꯨ ꯊꯣꯏꯅ ꯈꯜꯂꯨꯗꯦ"꯫ ꯍꯤ ꯍꯤ ꯅꯣꯛꯈꯦꯗꯨꯅ ꯆꯦꯟꯅ ꯆꯦꯟꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, "ꯃꯍꯥꯔꯥꯖ, ꯋꯥ ꯑꯃ ꯍꯥꯏꯌꯨꯔꯥ ꯅꯠꯇ꯭ꯔꯒ ꯑꯅꯤ"꯫ ꯔꯥꯖꯀꯨꯃꯥꯔ ꯃꯐꯝ ꯈꯪꯗꯕꯒꯤ ꯅꯤꯡꯊꯧ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯆꯩꯔꯝꯃꯤ, "ꯀꯔꯤꯒꯤ ꯋꯥꯔꯦꯝ ꯉꯥꯡꯂꯤꯕꯅꯣ? ꯑꯩꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯒꯤ ꯈꯟꯕꯗ ꯋꯥꯔꯤꯕꯅꯤ꯫ ꯅꯈꯣꯏ ꯆꯥꯕ ꯑꯃꯗꯤ ꯂꯥꯎꯕꯗꯒꯤ ꯍꯦꯟꯕ ꯊꯕꯛ ꯂꯩꯇ꯭ꯔꯦꯅꯦ꯫ ꯌꯣꯛꯄꯤꯔꯤꯕ ꯃꯄꯨ ꯇꯥꯕꯤꯌꯨꯗꯣ, ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯕ ꯄꯥꯎ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯋꯥ ꯑꯃ ꯍꯥꯏꯒꯦꯔꯥ, ꯑꯅꯤ ꯍꯥꯏꯒꯗꯕꯗꯨ ꯊꯨꯅ ꯍꯥꯏꯔꯛꯎ"꯫ ꯃꯅꯥꯏꯁꯤꯡꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯁꯒꯣꯜꯁꯪꯗ ꯍꯤꯞꯇꯨꯅ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯊꯨꯅ ꯆꯠꯈꯤꯗꯨꯅ, "ꯀꯔꯤ ꯇꯧꯔꯦ ꯏꯕꯨꯡꯉꯣ? ꯀꯅꯥꯒꯨꯝꯕꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯕꯔꯥ? ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯈꯨꯠ ꯊꯥꯡꯒꯠꯂꯛꯂꯕꯗꯤ ꯃꯈꯨꯠ ꯑꯗꯨ ꯀꯛꯊꯠꯀꯅꯤ ꯍꯥꯏꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯄꯥꯝꯕ ꯂꯩꯔꯕꯁꯨ ꯃꯗꯨ ꯑꯩꯅ ꯄꯨꯔꯛꯇꯨꯅ ꯏꯆꯥꯅꯨꯄꯥꯗ ꯄꯤꯒꯅꯤ"꯫ "ꯑꯗꯨꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯍꯥꯛ ꯐꯛꯂꯥꯡ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ"꯫ "ꯐꯔꯦ, ꯃꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯕꯗꯤ ꯆꯠꯂꯒ ꯆꯥꯛ ꯆꯥꯔꯨꯔꯣ꯫ ꯅꯪꯒꯤ ꯅꯤꯡꯕ ꯑꯩꯅ ꯁꯣꯏꯗꯅ ꯊꯨꯡꯍꯜꯂꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯔꯦꯗꯅ"꯫ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯨ ꯀꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕꯗ ꯆꯥꯅꯗꯕ ꯂꯨꯍꯣꯡꯕꯁꯤꯗꯒꯤ ꯂꯥꯛꯀꯗꯕ ꯑꯋꯥꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯂꯩꯕꯥꯛ ꯁꯥꯁꯟ ꯇꯧꯒꯗꯕꯅꯤ꯫ ꯚꯤꯈꯥꯔꯤꯁꯤꯡꯒ ꯃꯥꯟꯅꯕ ꯅꯨꯄꯤꯃꯆꯥꯗꯨꯒ ꯂꯨꯍꯣꯡꯕ ꯐꯖꯅꯤꯡꯉꯥꯏ ꯂꯩꯇꯦ ꯈꯪꯂꯝꯃꯤ꯫
ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯍꯥꯛꯅ ꯍꯅꯨꯕꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯗ꯭ꯔꯕꯗꯤ ꯁꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯅꯤꯡꯊꯧꯅ ꯍꯅꯨꯕꯤꯗꯨ ꯀꯧꯍꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯅꯤꯡꯊꯧꯅ ꯀꯧꯔꯛꯄꯗꯨꯗ ꯀꯔꯤ ꯃꯔꯥꯜ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯈꯟꯕꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ꯫ ꯅꯤꯛꯂꯗꯨꯅ ꯀꯣꯅꯨꯡ ꯌꯧꯔꯒ ꯃꯍꯥꯔꯥꯖꯇ ꯀꯣꯛ ꯅꯣꯟꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯐꯝꯅꯅꯕ ꯍꯥꯏꯕꯗ ꯐꯝꯂꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯥꯕꯨ ꯐꯝꯍꯜꯂꯝꯃꯤ꯫ "ꯑꯩꯍꯥꯛ ꯅꯪꯒ ꯃꯔꯤ ꯃꯇꯥ ꯑꯣꯏꯅꯕ ꯄꯥꯝꯃꯤ꯫ ꯅꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯗ ꯂꯨꯍꯣꯡꯕ ꯇꯥꯔꯦ"꯫ ꯍꯅꯨꯕꯤꯗꯨ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯥꯕ ꯉꯝꯂꯛꯂꯕꯗ ꯍꯪꯒꯠꯂꯝꯃꯤ꯫ "ꯂꯥꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯗ ꯀꯔꯤ ꯐꯥꯒꯤ ꯇꯧꯕꯤꯔꯤꯕꯅꯣ? ꯌꯣꯛꯄꯤꯔꯤꯕ ꯃꯄꯨ, ꯑꯗꯣꯝ ꯑꯩꯈꯣꯏꯒ ꯀꯔꯝꯅ ꯃꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯃꯁꯤ ꯐꯥꯒꯤ ꯅꯠꯇꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯅꯠꯇꯅ ꯁꯪꯁꯥꯔꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇꯒ ꯂꯨꯍꯣꯡꯂꯔꯣꯏ ꯍꯥꯏꯔꯤ"꯫ ꯍꯅꯨꯕꯤꯗꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯁꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯌꯥꯝꯅ ꯇꯜꯂꯤ, ꯃꯉꯣꯟꯗ ꯒꯨꯟ ꯑꯃꯠꯇ ꯐꯥꯎꯕ ꯌꯥꯎꯗꯦ꯫ ꯍꯅꯨꯕꯤꯗꯨꯅ ꯍꯣꯏ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯐꯩꯖꯨꯞ ꯁꯨꯞꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕꯗ ꯅꯨꯡꯊꯤꯜ ꯇꯨꯝꯗꯦ꯫ ꯃꯃꯥꯗ ꯍꯪꯂꯝꯃꯤ, "ꯀꯔꯤ ꯇꯧꯔꯒꯦ ꯏꯃꯥ, ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕꯔꯥ"? ꯍꯅꯨꯕꯤꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯩꯍꯜꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯃꯩꯗ ꯍꯅꯨꯕꯤꯗꯨꯅ ꯃꯔꯝ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯒꯅꯤ, ꯀꯔꯤ ꯇꯧꯔꯣꯏ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯁꯥꯃꯛ ꯃꯥꯒ ꯂꯨꯍꯣꯡꯕ ꯄꯥꯝꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯕꯨ ꯃꯍꯥꯔꯥꯖꯀꯤ ꯃꯅꯥꯛꯇ ꯍꯣꯏ ꯍꯥꯏꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯄꯥꯏꯔꯗꯨꯅ ꯑꯃꯗꯤ ꯏꯀꯥꯏꯅ ꯃꯍꯥꯔꯥꯖꯀꯤ ꯃꯅꯥꯛꯇ ꯃꯃꯥ ꯑꯗꯨ ꯑꯃꯨꯛ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯕꯗꯨꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯗ ꯄꯥꯎ ꯑꯁꯤ ꯇꯝꯂꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯨꯍꯣꯡꯅꯕ ꯆꯤꯡ ꯂꯦꯝꯅ ꯁꯦꯝ ꯁꯥꯔꯤ꯫ ꯃꯥꯒꯤ ꯂꯥꯏꯔꯕ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯃꯁꯨꯡ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯒꯤꯗꯃꯛꯇ ꯍꯅꯨꯕꯤꯅ ꯇꯧꯕ ꯉꯝꯕ ꯇꯧꯔꯝꯃꯤ꯫ ꯏꯁꯩ ꯅꯣꯡꯃꯥꯏꯒ ꯂꯣꯏꯅꯅ ꯂꯨꯍꯣꯡꯕꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯊꯥ 2ꯒꯤ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯃꯍꯥꯛ ꯈꯨꯖꯤꯡ ꯑꯃꯅꯁꯨ ꯂꯦꯟꯕ ꯉꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯊꯨꯅꯃꯛ ꯆꯥꯡꯌꯦꯡ ꯇꯧꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯄꯥꯕꯨꯡꯗ ꯖꯍꯥꯖ ꯑꯃ ꯁꯥꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯝ ꯑꯇꯩꯗ ꯀꯔꯕꯥꯔ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯔꯨꯕꯗ ꯅꯤꯡꯊꯧꯅ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ, ꯃꯍꯥꯛꯁꯨ ꯑꯍꯜ ꯑꯣꯏꯔꯦ, ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯅ ꯂꯩꯕꯥꯛꯀꯤ ꯋꯥꯌꯦꯜ ꯊꯧꯗꯥꯗ ꯊꯕꯛ ꯄꯥꯏꯔꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯇꯝ ꯈꯔꯒꯤꯗꯃꯛ ꯃꯍꯥꯛ ꯆꯠꯀꯅꯤ, ꯃꯗꯨꯗ ꯖꯍꯥꯖ ꯁꯥꯅꯅꯕ ꯌꯥꯊꯪ ꯄꯤꯕꯤꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤꯗꯃꯛ ꯂꯟ ꯊꯨꯝ ꯑꯃꯁꯨꯡ ꯃꯥꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯖꯍꯥꯖ ꯁꯥꯕꯗ ꯊꯥ ꯀꯌꯥꯃꯔꯨꯝ ꯆꯪꯕꯗꯨ ꯃꯥꯒꯤꯗꯃꯛ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯂꯣꯏꯔꯝꯃꯤ꯫ ꯖꯍꯥꯖꯀꯤ ꯃꯀꯣꯛ ꯑꯃꯗꯤ ꯍꯤꯔꯣꯏ ꯈꯜꯂꯝꯃꯤ꯫ ꯂꯝ ꯆꯠꯄꯒꯤꯗꯃꯛꯇ ꯆꯤꯟꯖꯥꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯅꯕꯅꯤ, ꯃꯗꯨ ꯔꯥꯖꯀꯨꯃꯥꯔꯅ ꯈꯔꯗꯃꯛ ꯍꯥꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯁꯨ ꯁꯃꯨꯗ꯭ꯔ ꯖꯇ꯭ꯔꯥꯁꯤꯗ ꯃꯥꯒ ꯂꯣꯏꯅꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯗꯤ ꯃꯗꯨ ꯄꯨꯝꯕ ꯍꯩꯅꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤ ꯈꯜꯂꯤ ꯃꯍꯥꯛ ꯈꯪꯈꯤꯕ ꯅꯠꯇꯦ꯫ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯆꯠꯄ ꯍꯥꯏꯕꯁꯤꯗ ꯑꯐ ꯐꯠꯇꯒꯤ ꯋꯥ ꯈꯪꯗꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯐꯕ ꯄꯨꯡꯐꯝꯗ ꯖꯍꯥꯖ ꯑꯗꯨ ꯈꯣꯡꯁꯥꯜꯂꯦ꯫ ꯃꯈꯣꯏꯅ ꯌꯥꯝꯅ ꯂꯥꯞꯂꯕ ꯃꯐꯝ ꯑꯃꯗ ꯊꯨꯡꯂꯗ꯭ꯔꯤ ꯐꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯖꯍꯥꯖ ꯑꯗꯨ ꯅꯣꯡꯃ ꯅꯤꯅꯤ ꯂꯦꯞꯂꯦ꯫ ꯆꯤꯟꯖꯥꯛ ꯇꯁꯦꯡꯅ ꯂꯣꯏꯔꯕ ꯃꯇꯝꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯅ ꯅꯨꯄꯤꯗꯨꯕꯨ ꯖꯍꯥꯖꯇ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯂꯣꯟꯕꯒꯤꯗꯃꯛꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯃꯈꯣꯏ ꯇꯣꯔꯕꯥꯟꯗ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯃꯇꯣꯝꯇ ꯂꯩꯍꯧꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯅꯨꯄꯤꯗꯨ ꯈꯪꯍꯟꯗꯅ ꯃꯥꯒꯤ ꯐꯤꯖꯤꯗ ꯄꯩꯁꯥ ꯇꯪꯈꯥꯏꯒꯤ ꯁꯦꯜꯌꯦꯛ ꯑꯃ ꯄꯨꯟꯁꯤꯜꯂꯝꯃꯤ, ꯃꯗꯨ ꯈꯨꯖꯤꯡ 3ꯗꯒꯤ ꯍꯦꯜꯂꯝꯂꯣꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯂꯣꯏꯅꯕꯁꯤꯡ ꯀꯪꯐꯥꯜꯒꯤ ꯂꯝꯕꯤꯗ ꯀꯣꯅꯨꯡ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯆꯥꯛ ꯂꯥꯝꯂꯛꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯖꯍꯥꯖꯀꯤ ꯆꯤꯟꯖꯥꯛ ꯊꯝꯐꯝꯗ ꯆꯪꯂꯝꯃꯤ꯫
ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯆꯥꯅꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯍꯤꯡ ꯑꯃ ꯅꯨꯡꯊꯤꯜ ꯑꯃ ꯃꯍꯥꯛ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯤꯖꯤꯗ ꯀꯔꯤꯅꯣ ꯑꯃ ꯄꯨꯜꯂꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯄꯩꯁꯥ ꯇꯪꯈꯥꯏꯒꯤ ꯁꯦꯜꯌꯦꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯀꯔꯤ ꯇꯧꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯍꯅꯨꯕ ꯑꯃ ꯉꯥ ꯐꯥꯅꯕ ꯖꯍꯥꯖꯀꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯅꯨꯕ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ, "ꯈꯨꯔꯥ"꯫ ꯍꯅꯨꯕ ꯑꯗꯨꯅ ꯖꯍꯥꯖꯇꯒꯤ ꯀꯅꯥꯅꯣ ꯑꯃꯅ ꯃꯉꯣꯟꯗ "ꯈꯨꯔꯥ" ꯍꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯉꯛꯂꯝꯃꯤ꯫ ꯑꯁꯨꯛ ꯆꯥꯎꯔꯕ ꯖꯍꯥꯖꯁꯤꯗ ꯃꯊꯟꯇ ꯂꯩꯕꯗꯨꯗ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯄꯩꯁꯥ ꯇꯪꯈꯥꯏꯒꯤ ꯁꯦꯜꯌꯦꯛꯇꯨ ꯃꯉꯣꯟꯗ ꯂꯪꯂꯗꯨꯅ ꯃꯗꯨꯗꯒꯤ ꯆꯅꯥ ꯑꯉꯧꯕ ꯈꯔ, ꯆꯦꯡ ꯈꯔ ꯂꯩꯕꯤꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯅꯨꯕꯗꯨꯅ ꯃꯥꯒꯤ ꯍꯥꯏꯖꯕꯗꯨ ꯌꯥꯗꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯊꯨꯅ ꯆꯠꯇꯨꯅ ꯆꯅꯥ ꯆꯦꯡ ꯈꯔ ꯂꯩꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯈꯥꯎꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯥꯝꯕꯅ ꯁꯤꯒꯗꯧꯔꯗꯨꯅ ꯆꯥꯕ ꯍꯧꯔꯛꯂꯦ꯫ ꯈꯨꯗꯣꯡꯆꯥꯗꯕꯗꯒꯤ ꯄꯣꯠꯌꯣꯝꯗꯨ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯇꯥꯈꯤ꯫ ꯃꯍꯥꯛ ꯀꯞꯅꯤꯡ ꯇꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯆꯧꯕ ꯉꯥ ꯀꯌꯥꯃꯔꯨꯝ ꯂꯥꯛꯇꯨꯅ ꯆꯦꯡ ꯑꯃꯗꯤ ꯆꯅꯥꯗꯨ ꯆꯥꯔꯝꯃꯤ꯫ ꯃꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯇꯣꯔꯕꯥꯟꯗ ꯆꯠꯇꯨꯅ ꯃꯣꯍꯔꯁꯤꯡ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯎꯅ ꯃꯐꯝꯗꯨꯗ ꯃꯣꯍꯔꯒꯤ ꯃꯄꯩ ꯄꯩꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯑꯉꯛꯄ ꯑꯃꯁꯨꯡ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯖꯍꯥꯖꯇꯒꯤ ꯀꯨꯝꯊꯗꯨꯅ ꯃꯣꯍꯔꯁꯤꯡꯗꯨ ꯄꯨꯝꯅꯃꯛ ꯖꯍꯥꯖꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯡꯃꯗꯨꯃꯁꯨ ꯂꯥꯝꯅ ꯂꯩꯕ ꯇꯥꯔꯦ꯫ ꯑꯍꯜ ꯑꯣꯏꯔꯕ ꯉꯥ ꯐꯥꯕꯗꯨ ꯉꯥꯏꯕ ꯇꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯉꯥ ꯐꯥꯕꯗꯨ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯣꯍꯔ ꯑꯃ ꯄꯤꯔꯒ ꯃꯈꯜ ꯃꯊꯦꯜꯒꯤ ꯆꯥꯅꯕ ꯄꯣꯠ-ꯆꯩ ꯂꯩꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯆꯥꯅꯅꯕꯒꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛ ꯅꯨꯃꯤꯠ ꯆꯨꯞꯄ ꯐꯝꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯉꯥ ꯐꯥꯕꯗꯨ ꯂꯥꯛꯄꯒ ꯃꯥꯒ ꯂꯣꯏꯅꯅ ꯇꯣꯔꯕꯥꯟꯗ ꯆꯠꯇꯨꯅ ꯂꯝ ꯂꯩꯔꯝꯃꯤ꯫ ꯎ ꯋꯥ ꯑꯁꯪꯕ ꯈꯔ, ꯎꯒꯤ ꯆꯥꯎꯔꯕ ꯃꯀꯛ ꯈꯔ, ꯆꯦꯛ ꯅꯨꯡ ꯂꯩꯉꯣꯏ ꯑꯃꯗꯤ ꯌꯨꯝ ꯁꯥꯕꯗ ꯆꯪꯒꯗꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯉꯥ ꯐꯥꯕꯗꯨꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯃꯁꯨ ꯁꯥꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯐꯤꯖꯦꯠ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯥꯒꯤ ꯐꯤ ꯁꯦꯠꯂꯒ ꯌꯨꯝ ꯁꯥꯕꯒꯤ ꯊꯕꯛ ꯁꯨꯕ ꯄꯨꯝꯕ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯅ ꯄꯩꯁꯥ ꯇꯪꯈꯥꯏꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯂꯦꯟꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯤꯡꯂꯝꯃꯤ꯫ ꯖꯍꯥꯖ ꯑꯃ ꯂꯧꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯍꯧꯕ ꯂꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯍꯥꯟꯅꯒꯤ ꯖꯍꯥꯖꯇꯨꯗ ꯅꯨꯄꯤ ꯑꯗꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯇꯣꯜꯂꯕꯤꯗꯨ ꯂꯨꯞꯇꯨꯅ ꯁꯤꯔꯝꯂꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯍꯟꯗꯨꯅ ꯆꯠꯅꯅꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ಮಿꯠꯌꯦꯡ ꯇꯣꯔꯕꯥꯟꯗ ꯂꯦꯞꯂꯤꯕ ꯌꯥꯝꯅ ꯐꯖꯔꯕ ꯀꯣꯅꯨꯡꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯆꯥꯎꯔꯥꯛꯅ ꯁꯥꯕ ꯂꯣꯏꯒꯗꯧꯔꯦ꯫ ꯊꯕꯛ ꯁꯨꯕꯒꯤ ꯐꯤꯖꯦꯠꯇ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯊꯕꯛ ꯁꯨꯕ ꯌꯥꯎꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯉꯥ ꯐꯥꯕꯗꯨꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯂꯩꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯥꯒꯤ ꯐꯤꯖꯦꯠꯇ ꯃꯥꯕꯨ ꯃꯁꯛ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅꯗꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯁꯛꯈꯪꯗꯕ ꯑꯃꯒꯨꯝ ꯕꯦꯚꯥꯔ ꯇꯧꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯕ ꯑꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯑꯀꯟꯕ ꯊꯕꯛ ꯄꯤꯔꯝꯗꯦ꯫ ꯌꯦꯡꯁꯤꯟ ꯈꯣꯠꯆꯤꯟꯅꯕꯒꯤ ꯊꯕꯛ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯕꯨ ꯃꯥꯒꯤ ꯂꯩꯐꯝꯗ ꯊꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯃꯅꯥꯏꯁꯤꯡꯗ ꯔꯥꯖꯀꯨꯃꯥꯔꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯆꯥꯅꯅꯕ ꯁꯦꯝꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯕꯨ ꯍꯥꯟꯅ ꯆꯥꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯝꯖꯗ꯭ꯔꯕꯁꯨ ꯃꯗꯨ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯊꯧꯖꯥꯜ ꯍꯩꯕꯤ ꯃꯄꯨꯗꯨꯒꯤ ꯑꯉꯛꯄ ꯕꯦꯚꯥꯔꯗꯨꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯊꯝꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯂꯩꯇꯦꯡ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠ-ꯆꯩ ꯂꯩꯕꯒꯤ ꯊꯕꯛ ꯅꯨꯄꯤꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯉꯥ ꯐꯥꯕ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯌꯥꯝꯅ ꯃꯆꯨ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦꯡꯒꯤ ꯄꯣꯠ-ꯆꯩ ꯂꯩꯗꯨꯅ ꯀꯣꯅꯨꯡꯒꯤ ꯐꯖꯕꯗ ꯂꯩꯇꯦꯡ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯑꯇꯩ ꯊꯕꯛ ꯁꯨꯕꯁꯤꯡ ꯈꯨꯠꯍꯩꯕꯁꯤꯡ ꯕꯤꯗꯥꯏ ꯂꯧꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯕꯨꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯊꯅꯕ ꯍꯥꯏꯖꯕꯗꯒꯤ ꯂꯩꯕꯗ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯂꯤꯛ-ꯀꯣꯜ ꯂꯩꯇꯦꯡꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯃꯐꯝꯗꯨꯗ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯅꯨꯡ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯐꯝꯗꯨꯗ ꯎꯔꯨꯕꯗ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ
ꯔꯥꯖꯀꯨꯃꯥꯔꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯐꯤꯖꯤꯗ ꯀꯅꯥꯅ ꯄꯨꯜꯂꯝꯕꯅꯣ ꯈꯪꯗꯕ ꯄꯩꯁꯥ ꯇꯪꯈꯥꯏꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯆꯅꯥ ꯆꯦꯡ ꯂꯩꯍꯜꯂꯨꯕꯗ ꯑꯃꯗꯤ ꯄꯣꯠꯌꯣꯝꯗꯨ ꯇꯥꯈꯤꯕꯗꯒꯤ ꯃꯊꯪ ꯃꯊꯪ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯉꯥꯁꯤꯡꯅ ꯆꯅꯥ ꯆꯦꯡ ꯄꯨꯝꯅꯃꯛ ꯆꯥꯔꯒ ꯇꯣꯔꯕꯥꯟꯗ ꯃꯣꯍꯔ ꯃꯄꯩ ꯃꯄꯩ ꯑꯣꯟꯊꯣꯛꯂꯝꯕ, ꯀꯔꯝꯅ ꯀꯣꯅꯨꯡ ꯁꯥꯔꯤꯕ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯨ ꯔꯥꯖꯀꯨꯃꯥꯔꯅ ꯂꯩꯇꯦꯡꯗꯨꯅ ꯐꯖꯔꯤꯕꯗꯨꯅꯤ꯫ ꯍꯧꯖꯤꯛ ꯉꯥꯡꯒꯗꯕ ꯔꯥꯖꯀꯨꯃꯥꯔꯒꯤ ꯄꯥꯂꯤꯅꯤ꯫ ꯃꯍꯥꯛꯅ ꯇꯥꯛꯂꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯅꯨꯄꯤꯗꯨꯕꯨ ꯂꯨꯍꯣꯡꯂꯤꯕꯅꯣ ꯑꯃꯁꯨꯡ ꯀꯔꯝꯅ ꯃꯥꯕꯨ ꯆꯥꯡꯌꯦꯡꯅꯕꯒꯤꯗꯃꯛ ꯊꯥꯗꯣꯛꯂꯝꯂꯤꯕ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯝꯖꯦꯠ ꯌꯥꯎꯗꯅ ꯕꯦꯅꯤ ꯂꯣꯟꯒꯅꯤ, ꯈꯨꯖꯤꯡ ꯇꯪꯈꯥꯏꯅ ꯂꯦꯟꯒꯅꯤ ꯍꯥꯏꯕꯗꯨ ꯊꯕꯛ ꯑꯣꯏꯅ ꯇꯧꯗꯨꯅ ꯎꯠꯂꯦ꯫ ꯃꯈꯣꯏꯅ ꯑꯅꯧꯕ ꯌꯨꯝꯗꯨ ꯌꯣꯟꯊꯣꯛꯂꯝꯂꯦ ꯑꯃꯁꯨꯡ ꯃꯣꯍꯔ ꯃꯄꯩ ꯑꯃ ꯄꯨꯗꯨꯅ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯅꯨꯄꯤꯗꯨ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫